ꯉꯁꯤꯒꯤ ꯆꯥꯗꯣꯏꯁꯦ ꯅꯣꯏ ꯃꯥꯗꯒꯤꯁꯨ ꯑꯩꯅ ꯆꯥꯛ ꯌꯥꯝ ꯊꯣꯡꯕ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯗꯤ ꯒꯤꯇꯥꯗ ꯏꯅ ꯂꯩꯈ꯭ꯔꯗꯕ ꯑꯗꯨꯏ ꯗꯥꯏꯂꯣꯛꯇꯣ ꯏꯃꯥꯅ ꯊꯣꯡꯉꯗꯤ ꯏꯇꯨꯅ ꯊꯣꯡꯉꯗꯤ ꯇꯨꯝꯃꯦ ꯕꯨꯕꯨꯇꯤꯐꯥꯎ ꯇꯨꯝꯃꯦ ꯍꯥꯏꯔꯤꯕꯅꯤ ꯀꯌꯥꯅ ꯄꯥꯟꯖꯔꯝꯕ꯭ꯔꯥ ꯆꯥꯔꯝꯗꯦ ꯄꯥꯂꯨ ꯀꯥꯕꯤ ꯆꯥꯔꯝꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯆꯥꯏꯕ ꯀꯔꯤ ꯆꯥꯏꯅꯣ ꯗꯣ ꯀꯪꯉꯨ ꯗꯥꯏꯔꯦꯛ ꯄꯣꯏꯟꯅꯤ ꯐꯨꯜ ꯄꯣꯏꯟ ꯐꯨꯜ ꯅꯃꯥ ꯇꯥꯔꯒ ꯅꯨꯡꯁꯤꯒꯗ꯭ꯔꯕ ꯅꯪ ꯑꯗꯨ ꯋꯥꯗꯣ ꯀꯅꯥ ꯅꯣꯏ ꯃꯥ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯥ ꯆꯥꯅ ꯑꯩꯈꯣꯏ ꯄꯥ ꯇꯧꯔꯝꯗꯣꯏꯔꯣ ꯍꯦꯜꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤꯗꯤ ꯍꯪꯒꯥꯝ ꯄꯥꯛꯄ ꯑꯃꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯄꯨꯔꯒ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯨꯛꯕꯥꯡ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ ꯑꯗꯣ ꯃꯨꯛꯕꯥꯡꯁꯦ ꯇꯧꯕꯤꯔꯣ ꯍꯥꯏꯕ ꯃꯤꯁꯦ ꯈꯨꯌꯥꯝ ꯑꯃꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯣꯃꯦꯟꯇꯗ ꯃꯨꯛꯕꯥꯡ ꯇꯧ ꯍꯥꯏꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯝꯕꯤꯗ ꯐꯪꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯍꯟꯁꯤꯡ ꯑꯃꯀꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯇꯗꯤ ꯀꯩꯗꯧꯔꯒꯦ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡ ꯌꯦꯡꯉꯒ ꯆꯥꯛ ꯆꯥꯁꯟꯕ ꯌꯥꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯨꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯒꯤꯀꯣ ꯗꯥꯄꯥꯅꯤꯁꯦ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯊꯗꯣꯏꯅꯦ ꯌꯥꯝ ꯁꯥ ꯉꯥꯡꯒꯅꯨꯗ ꯍꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯏꯆꯝ ꯆꯝꯕꯤꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯨꯝꯅ ꯁꯨꯝ ꯆꯥꯅꯕ ꯌꯦꯟꯁꯥꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯦ ꯄꯥꯟ ꯏꯔꯣꯟꯕꯀꯣ ꯄꯥꯟ ꯏꯔꯣꯜꯂꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯃꯅꯥ ꯍꯥꯞꯄꯦ ꯑꯁ ꯋꯥ ꯉꯥꯡꯅꯤꯡꯉꯔꯣꯏ ꯉꯁꯤꯁꯦ ꯑꯗꯨꯒ ꯁꯤꯒꯅ ꯀꯥꯡꯁꯣꯏ ꯂꯩꯔꯦꯀꯣ ꯀꯥꯡꯁꯣꯏꯁꯤꯅ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯉꯥ ꯑꯇꯥꯎꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯉꯥꯔꯤꯟꯈꯥꯒ ꯈꯥꯃꯦꯟꯒ ꯉꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯍꯪꯒꯥꯝ ꯃꯅꯥꯁꯤꯅ ꯀꯣꯠꯊꯗꯣꯏꯅꯦꯕꯁꯦ ꯍꯪꯒꯥꯝ ꯈꯨꯄꯥꯛꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯗꯣ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯈꯨꯠꯁꯤꯗꯤ ꯅꯍꯥꯟ ꯍꯥꯝꯖꯔꯦ ꯈꯨꯠꯁꯤ ꯍꯥꯝꯃꯕꯅꯤꯀꯣ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯊꯝꯐꯝ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯄꯥꯏꯖꯔꯦ ꯑꯩꯗꯤ ꯈꯨꯠꯁꯤꯗꯤ ꯅꯍꯥꯟ ꯍꯥꯝꯖꯔꯦ ꯅꯍꯥꯟ ꯏꯔꯨꯝ ꯍꯥꯟꯅ ꯆꯠꯂꯛꯀꯗꯣꯏꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯄꯥꯟ ꯏꯔꯣꯟꯕ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯎꯏꯃꯥ ꯄꯥꯏꯕꯗ ꯇꯨꯒ ꯈ꯭याꯎ ꯆꯨꯡꯉꯒꯀꯣ ꯍꯦꯛ ꯍꯨꯛꯄꯗꯅꯦ ꯒꯨꯠ ꯂꯥꯎꯒꯗꯕ ꯄꯇ꯭ꯔꯠꯀ ꯂꯥꯎꯔ ꯆꯥꯒꯗꯕ ꯄꯥꯟꯁꯦ ꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯆꯥꯁꯦ ꯄꯥꯟꯁꯤꯒꯤ ꯃꯍꯥꯎꯁꯦ ꯍꯦꯟꯒꯠꯂꯝꯃꯕ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯑꯩꯒꯤ ꯈꯨꯕꯤ ꯆꯨꯞꯄꯁꯦ ꯃꯤꯅ ꯍꯥꯏꯅꯔꯛꯏ ꯑꯩꯒꯤ ꯍꯦꯕꯤꯠꯅꯤ ꯋꯥꯔꯧ ꯌꯥꯗꯦ ꯉꯥ ꯑꯇꯥꯎꯕ ꯍꯥꯎꯋꯦ ꯄꯦꯄꯦꯠ ꯂꯥꯎꯅ ꯇꯥꯎꯏꯅꯦ ꯄꯥꯟꯕꯁꯦ ꯐꯖꯅ ꯃꯣꯔꯣꯛꯁꯨ ꯁꯥꯔꯦ ꯍꯥꯎꯔꯦ ꯑꯩꯅ ꯃꯣꯔꯣꯛꯇꯣ ꯑꯃ ꯂꯧꯊꯣꯛꯑꯕꯅꯤ ꯑꯗꯨꯁꯨ ꯑꯅꯤ ꯍꯥꯞꯄꯝꯃꯗꯤ ꯃꯩ ꯇꯥꯔꯅꯤ ꯑꯅꯤ ꯍꯥꯞꯄꯝꯃꯗꯤ ꯂꯥꯛꯄꯣꯏ ꯃꯌꯥꯝꯗꯣ ꯕꯖꯕꯂꯤ ꯃꯌꯥꯝꯗꯣ ꯉꯥ ꯑꯇꯥꯎꯕ ꯍꯥꯎꯋꯦ ꯑꯩ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁꯦꯡꯕ ꯀꯨꯏꯔꯁꯤ ꯇꯧ ꯆꯥꯗꯕ ꯀꯨꯏꯔꯦꯗꯅ ꯃꯨꯛꯕꯥꯡꯁꯦ ꯑꯗꯩꯗꯤ ꯏꯟꯖꯥꯡꯁꯤꯅ ꯀꯥꯎꯔꯝꯕꯁꯤꯒꯀꯣ ꯉꯥꯛ ꯂꯩꯇꯅ ꯑꯩꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯗꯨ ꯋꯥ ꯆꯝꯊꯣꯡꯒꯤ ꯈꯨꯍꯥꯎ ꯄꯥꯟꯁꯤ ꯐꯖꯅ ꯆꯥꯒꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯥꯟꯁꯤꯒꯤ ꯈꯨꯃꯨꯟꯁꯤꯗꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯗꯤꯜꯂꯤꯒꯤ ꯅ꯭ꯌꯨꯁꯇ ꯍꯥꯏꯈꯤꯕꯅꯤ ꯑꯩꯈꯣꯏ ꯄꯥꯟꯒꯤ ꯃꯍꯥꯎꯁꯦ ꯑꯁꯦꯡꯕꯅꯤ ꯔꯤꯄꯣꯔꯠ ꯀꯅꯥ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠꯁꯦ ꯈꯪꯗꯦ ꯀꯅꯥꯅ ꯄꯤꯈꯤꯕꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯨꯛꯕꯥꯡ ꯌꯦꯡꯕ ꯃꯤꯅ ꯑꯩ ꯀꯥꯡꯁꯣꯏ ꯆꯥꯗ꯭ꯔꯤꯅꯦ ꯀꯥꯡꯁꯣꯏ ꯃꯍꯤꯁꯦ ꯍꯥꯎꯋꯦ ꯀꯔꯤꯅꯣ ꯉꯁꯤꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯂꯣꯏ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯏꯕꯦꯝ ꯑꯃꯅ ꯑꯁꯦꯡꯕ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯃꯤꯅ ꯁꯥ ꯉꯥ ꯆꯥꯕꯗ ꯍꯥꯎꯋꯦ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯏꯔꯣꯝꯕꯒ ꯀꯥꯡꯁꯣꯏꯒꯗꯤ ꯇꯧꯕꯤꯗꯣ ꯑꯩ ꯄꯥꯝꯖꯗꯦ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯁꯤꯗꯀꯣ
ꯆꯥꯡ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯥꯕꯁꯨ ꯐꯕꯗꯦ ꯗꯥꯏꯖꯦꯁ ꯁꯣꯟ ꯉꯝꯗꯗꯅ ꯐꯔꯛ ꯇꯥꯅꯔꯝꯃꯅꯤ ꯑꯆꯝꯕ ꯆꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯎꯔꯦ ꯎ ꯃꯣꯔꯣꯛꯀꯤ ꯊꯥꯎꯗꯣ ꯎ ꯃꯣꯔꯣꯛ ꯆꯥꯕꯒꯤ ꯊꯥꯎꯗꯣ ꯍꯥꯞꯆꯤꯜꯂ ꯊꯤꯜꯂꯦ ꯌꯥꯝ ꯀꯥꯡꯁꯣꯏ ꯇꯣꯠꯀꯦ ꯍꯟꯗꯛꯇꯤ ꯉꯁꯤ ꯀꯥꯡꯁꯣꯏꯁꯦ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯦ ꯇꯃꯥꯇꯔꯅꯦ ꯍꯪꯒꯥꯝꯅꯦ ꯋꯥ ꯅꯪꯒꯤ ꯉꯥꯀꯤꯁꯣꯡ ꯃꯥꯟꯕ ꯈꯨꯅꯤꯡꯗꯣ ꯑꯩꯒꯤ ꯆꯤꯟ ꯌꯧꯔꯛꯇꯦ ꯁꯥꯏꯗꯧꯔꯦ ꯏꯕꯦꯝꯃ ꯍꯪꯒꯥꯝꯅꯤ ꯀꯥꯏꯅ ꯀꯣꯠꯂꯒ ꯆꯥꯔꯤꯁꯦ ꯏꯁꯥꯒꯤ ꯑꯣꯏꯖꯔꯕꯅꯤꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯥꯖꯔꯦꯀꯣ ꯆꯥ ꯊꯥꯎ ꯌꯥꯎꯗ꯭ꯔꯦ ꯆꯤꯡꯅꯕ ꯍꯥꯏꯕꯨ ꯀꯔꯤꯝ ꯌꯥꯎꯗꯕꯤꯅꯤ ꯑꯩꯈꯣꯏꯅ ꯍꯪꯒꯥꯝ ꯆꯥꯔꯤꯁꯤ ꯖꯨꯟꯗꯩꯔꯥ ꯖꯨꯟꯗ ꯊꯥꯔꯤ ꯖꯨꯂꯥꯏꯗꯒꯤ ꯑꯥꯒꯁꯇ ꯍꯪꯉꯦ ꯑꯥꯒꯁꯇꯒꯤ ꯆꯥꯔꯦ ꯑꯗꯨꯒꯤ ꯍꯪꯒꯥꯝꯗꯣ ꯃꯌꯥꯝ ꯍꯤꯡꯒꯣꯜ ꯊꯥꯔꯒ ꯍꯪꯒꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯄꯥꯟ ꯁꯥꯗ꯭ꯔꯤ ꯑꯩꯅꯀꯣ ꯍꯪꯒꯥꯝꯗꯣ ꯌꯥꯝ ꯃꯄꯥꯟ ꯁꯥꯍꯟꯅꯤꯡꯉꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯪꯒꯥꯝ ꯃꯇꯣꯟ ꯆꯥꯕꯒꯤꯀꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯣꯟ ꯊꯣꯛꯇꯕꯅꯦꯕ ꯑꯗꯨ ꯀꯥꯡꯁꯣꯏꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯀꯥꯡꯁꯣꯏꯁꯦ ꯊꯛꯑꯒꯦ ꯏꯔꯣꯝꯕ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯗ ꯏꯔꯣꯝꯕꯁꯦ ꯈꯨꯍꯥꯎꯁꯤꯗꯤ ꯉꯁꯤ ꯀꯥꯡꯁꯣꯏꯁꯦ ꯊꯕꯛ ꯌꯥꯝꯅ ꯍꯣꯠꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯅꯥꯅ ꯍꯣꯠꯅꯩꯕ ꯅꯪꯅ ꯆꯥꯕꯗ ꯅꯪꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯥꯖꯕ ꯊꯣꯡꯕꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯖꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦꯀꯣ ꯇꯧꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯣꯜ ꯁꯨꯕꯅꯦꯕ ꯅꯨꯡꯊꯤꯟꯗꯀꯣ ꯍꯤꯡꯒꯣꯜꯗ ꯀꯩꯕ ꯀꯣꯂꯦꯋꯥꯏ ꯃꯈꯣꯡ ꯇꯥꯈꯠꯄꯁꯤꯗ ꯑꯩꯅ ꯗꯥꯗ ꯍꯥꯏꯔꯦ ꯗꯥ ꯅꯨꯡꯊꯥꯡꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯁꯤꯒꯦꯅ ꯑꯗꯣ ꯑꯩꯈꯣꯏ ꯗꯥꯅ ꯉꯥ ꯂꯩꯔꯛꯅ ꯐ꯭ꯔꯤꯖꯇ ꯂꯩꯕꯅꯦ ꯑꯗꯨ ꯉꯥꯗꯣ ꯗꯥꯏꯊꯣꯛꯑꯁꯤꯗꯨ ꯏꯔꯣꯝꯕꯔ ꯀꯩꯅꯣꯝ ꯇꯧꯔꯒ ꯆꯥꯁꯦꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯁ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯁꯦ ꯍꯥꯏꯅ ꯗꯗꯥꯅ ꯑꯁ ꯀꯔꯤ ꯃꯨꯛꯕꯥꯡꯅꯣ ꯇꯧꯗꯣꯏꯗꯨꯕꯨ ꯍꯥꯏ ꯑꯩꯅ ꯄꯥꯟ ꯏꯔꯣꯝꯕꯒꯤ ꯃꯨꯛꯕꯥꯡ ꯇꯧꯔꯁꯦ ꯄꯥꯟ ꯏꯔꯣꯝꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯀꯨꯏꯔꯦ ꯆꯥꯗꯕ ꯍꯥꯏꯅ ꯉꯥꯗꯣ ꯖꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯁꯦꯅꯀꯣ ꯑꯗꯩꯗꯤ ꯗꯥ ꯈ꯭ꯋꯥꯅꯤꯁꯦ ꯀꯣꯂꯦꯋꯥꯏꯗꯣ ꯃꯈꯣꯡ ꯁꯣꯝꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯇꯥꯈꯠꯄ ꯈꯣꯠꯄ ꯂꯣꯏꯔꯒ ꯑꯗꯩꯗꯤ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯗꯥꯅ ꯉꯥ ꯁꯦꯝ ꯈꯣꯠꯅ ꯇꯧꯔꯦ ꯗꯗꯥꯗꯣ ꯉꯥꯗꯣ ꯖꯥꯏꯕꯗꯣ ꯇꯜꯂꯦ ꯍꯥꯏ ꯇꯥꯎꯊꯣꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯇꯥꯎꯊꯣꯛꯑ ꯑꯗꯨꯝ ꯇꯧꯔꯦ ꯉꯥꯗꯣ ꯌꯥꯏꯗ꯭ꯔꯦꯕ ꯈꯨꯍꯥꯎꯁꯦ ꯁꯤꯕ ꯅꯪ ꯀꯥꯡꯁꯣꯏ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯃꯍꯥꯎ ꯑꯃ ꯍꯦꯟꯅ ꯍꯥꯎꯋꯤ ꯅꯪ ꯍꯥꯎꯅ ꯆꯥꯗ꯭ꯔꯤꯕ ꯄꯨꯟꯁꯤ ꯆꯥꯗ꯭ꯔꯤꯕ ꯍꯥ ꯄꯨꯟꯁꯤ ꯆꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯆꯥꯗ꯭ꯔꯤꯕ ꯀꯥꯎꯊꯣꯛꯎꯔꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯐꯖꯅ ꯍꯥꯎꯋꯦ ꯄꯨꯟꯁꯤꯒꯤ ꯆꯥꯗ꯭ꯔꯤ ꯅꯣꯏ ꯃꯥꯗꯒꯤꯁꯨ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯁꯤꯅꯗꯤ ꯃꯤ ꯒꯤꯇꯥꯗ ꯏꯅ ꯂꯩꯈ꯭ꯔꯗꯕ ꯑꯗꯨꯏ ꯗꯥꯏꯂꯣꯛꯇꯣ ꯏꯃꯥꯅ ꯊꯣꯡꯉꯗꯤ ꯈꯥ ꯏꯇꯨꯅ ꯊꯣꯡꯉꯗꯤ ꯇꯨꯝꯃꯦ ꯀꯩꯕ ꯏꯃꯥꯅ ꯊꯣꯡꯉꯗꯤ ꯈꯥ ꯏꯇꯨꯅ ꯊꯣꯡꯉꯗꯤ ꯇꯨꯝꯃꯦ ꯕꯨꯒꯨꯇꯤꯕꯨ ꯇꯨꯝꯃꯦ ꯍꯥꯏꯔꯤꯕꯅꯤ ꯑꯁꯦꯡꯕ ꯀꯌꯥꯅ ꯄꯥꯟ ꯆꯥꯔꯝꯕ꯭ꯔꯥ ꯆꯥꯔꯝꯗꯦ ꯄꯥꯟꯂꯨ ꯀꯥꯕꯤ ꯆꯥꯔꯝꯕ꯭ꯔꯥ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯆꯥꯏꯕ ꯀꯩ ꯆꯥꯏꯅꯣ ꯅꯣ ꯀꯪꯉꯨ ꯗꯥꯏꯔꯦꯛ ꯄꯣꯏꯟꯠꯅꯤ ꯐꯨꯜ ꯄꯣꯏꯟꯠ ꯐꯨꯜ ꯅꯃꯥ ꯇꯥꯔ ꯅꯨꯡꯁꯤꯒꯗ꯭ꯔꯕ ꯅꯪ ꯑꯗꯨ ꯋꯥꯗꯣ ꯀꯅꯥ
Mày mà tao. Có mà này rồi. Có mà cho nó quý bà tao rồi tôi biết rồi. Đi done. Routine. Next by next. On the way. Thì khơi san pha rồi hai gì mày đi pizza. Ha. Phải chắc cái này mà đúng không? Ấy chắc cái gì thôi gì. Nó hỏi chắc với mình này. Chắc tôi mình gì. Mà tôi sao đi đây cái mà tôi nè. À mua. Ang cara kira siya. Cara kira. Kaya daw naman, ba't ka tsaka ito? Thì mà ra hai bây giờ rồi. Ra mà chơi thầm mày quá. Cái nó hàng ngàn ra bông đi tháng mà là thầm gì đó. Cái đó nó sẽ phiếu ta là thầm gì đó. Ra bông đi tháng mà rồi. Mày em, tao sụp cái lâu giờ. Bụi gì đấy. Cara cái tàu bọc đúng nga sẽ là sinh vật đa cái gì nữa cara mình đúng đúng cái gì đúng sinh này quan trọng hàng giờ cũng đúng cái đồ là cái gì mà nó bảo tầm này lại đúng này cà phê nó vậy mày phải ra cái này mình nộp vào mày khuy này ra mày ra để bọc con không để đâu mà ngang thua được bao đấy cái gì mà này hiểu mình sai tới gì nữa rồi quá nó bị đổ vậy à bạn tao không bảo ôi hiện bây giờ rồi đang riêng với bút bút này tangkai khai đúng cái tangkai mà bút môn này còn tangkai khai đúng cái mà cái agak đó là ngay từ bữa tao chỉ hai bên mà không tao qua anh nó bắn là bạn sang rồi như cặp linh nga mà nè chưa được làm thì luôn mà nè nga thì mình gà tụi này bạn thùng sao bữa boss máy là phải luôn là qua nè thay rồi là cái thay rồi sao thì nó phải bây giờ không có sản linh đẹp ạ mà xí thì thao ai ta sao vậy nga thì cái non tàu đấy ba mươi rồi đấy càng xuôi cái nó phải cái non này chắc chắn là không ai cả cái gì càng phải gì mà làm gì à mấy em phân thân tàu này hả alu tomato đấy bông hoa kopi hangam lagi di ol kopi ya lagi nak kopi ya jam mana hari nama tidak alu nanti sản xuất này năng giờ chụp nó một bữa tao sẽ làm mình thế nào ở này này mà hao gì mà thúc nó không thì nó hao gì test pun magi tolak pak coi itu nama hao itu hendak ini mau jauh nanti multicolor kan sudah ini multicolor anh sẽ mobile sẽ cái này có Sri Krishna hay là cái nó mà hướng gì cũng bật cái này કોઈ muốn gì luôn thì Krishna đi mà rồi tất là cái tôi rồi Krishna ji ngubadagi Krishna gi prem na ngau le kho natra Radha ga Krishna ga ki prema katha adbhut kai tau da ko ta ngai ra san soyam kai da hindi chum na hindi so ngang ba hai tie ba ko phajana hindi ngai hai po te ko ngang hindi ji di sum ka ba kai no hai tai ko mogi lai gi sanskrit gi hit kai no maro da di sky de gi no ati uttam kai no prabha sky kai hai ba gyan min ta de ba di pressure si be ma sa ba se lo ra ba ni na ma di te lem da ni mo bang ta ba ko ding lên đi ai ngã đi ngờ mới khăng nghe bà ngã mà không mà cái trang ngầm rồi nè 누가 강소시 같은 하지 같은 레메 강소시 아주 부디 버털레 이털레 봐 ai đi này chút to bằng ngà đó tàu cái chân đi đi một bằng xem sát thế số hào thế rồi đi mà em 좀 좀 짜나 봐 hiện sang dunia hay đại cái ai đi special ba đi hen ba đang hay sao đó có thể nào đúng mà cái chuyện này ba rồi mà em nó số 좀 này đi khuyên cha đi ba assess mà hào nó sao đi qua rồi mà thằng nào muốn ngay ba một bằng mà đúng bữa cái lạc tôi nhé mà thằng số qua hào ba hiện sang mà rồi cái daily sao ba hiện sang rồi đúng bữa tôi nhé cái đi qua adura tabra sanga ma dujam khodi dujam su cha de aduga cham bayan thang jam sai ba khodi ko aduna myam dumai dum pura ka ado myam su jam na thawai ta na jeng bi bari da mata me apno bu thaga chari ko da ka bani da gi nusiba phongdok chari khoi mu ba bu thawai a na jeng bi bai tinau sing ima sing myam ma ko
ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯨꯛꯕꯥꯡꯁꯦ ꯃꯇꯥꯡꯁꯤꯒ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ